Sagi pothok marang kaina puthokuna mapan lamdagi mipal tangdana hingba tamlasi haina Chief Minister Nongthomam Biren Singhna phongdokre. Wafam asing asi Department of Fisheries da sinduna Paddy cum Fishiculture hariba scheme asigi makhada Chingi District manga gi beneficiary singda direct transfer tawbagi thoramda phongdokhibani. Bisnupur Police na ngarang numidang pung nipan makhairom taba matamda Ningthau Khong Bazar da achat awong sing check tawbada opium kilo 18 ka gram 58 nga konana miyoi ahum fagat pangamkhre faraba sing adu cycle bazar dagi ni hairi. Imphal East Narcotic Cell na sinduna chayola machupna chatharakpa Drive Against Drugs ki manung chenbo ina ngasi mass awareness rally ma chatkhre. Rally adu naharup thongkhong dagi Imphal East Police ki SP Jogechandra Haubizam na lamthaki. Ngasi Imphal East Police na konung mamangda leiba Advanced Hospital gi akoibada thiba humagi thabak chathakre. Ngasi ayuk Imphal East CDO Porompat Police amadi Women CDO gi apunma team amana yumyang khairom da changtuna verification chathaki. Nakal amarom da Ningombam gi akoibada su Imphal West Police ki team amana thiba humagi thabak chathakre. Ngasi ayuk angan mada Ningombam gi nga farm yauna yum chaniyang khairom changtuna verification chathaki. Malim gi oina COVID-19 positive hoiba missing crore taret lakh humutra humdoi lising humphumari ga chatrup nifumathoi shukre leina asina maram oiduna leikidaba missing na lakh tara taret lising ani ga chaunga marifutara taruk shukre Malim gi lepak singi marakta US na positive hoiba missing khwaidigi yamli. Mau Imphal Market Coordination Committee amadi Mau Union ani pulaga ngasi Advance Merry Christmas ki thoram tera da leiba tera Kaitel Idol Club ki sanglen da pangthokre. Advance Merry Christmas ki thoram adu da awardee Votomi Khuman Mau Union Imphal ki President Puni Dosi Idol Club ki President RK Tobishna amadi Mau Businesswoman Union ki President Kapaini Mausu saruk yaki. Mahut ki Commissioner Shoiram Baduga Housing and Agriculture Department ki Commissioner M Joy Singh IAS na Juriba Municipal Council gi Chingdong Laikai da leiriba Solid Waste Management Processing Site chatuna yengshin kre. MGNRGS lisingani taramapan kun gi Social Audit Gram Sabha Mifamama Tengnopal District ki AS Khudeng Thavi khunda pangthokre. Mifamadu da Manipur Social Audit Agency gi Myut Singh Yau namore gi STO Irengom Dinesh Kumar na mayai tangbal lauduna pangthoki. BJP gi oina nupi amadi angang singi yaifanaba amadi leita laira singida akhanaba meeting thamduna yaifanaba thabak kaya tawtuna lakli haina BJP Manipur Pradesh ki BC ju oiriba amadi Mahila Morcha gi in charge M Nimbus na phongdokre. Manipur Lenga ke Director of Education is na Midday Meal Scheme gi makhada pitharakpa cheng alu hawai ngari thum amadi asathaw na chingba item sing Pedigree Junior High School gi oja sing na yenthokre. Manipur State Asiki Agriculture Department ki Commissioner M Joy Singh IAS na luching mati mamana ngarang jury bam da laktuna oil palm mission ki thabak thoram sing yengshin kre. CRPF Manipur amadi Nagaland sector gi oina ngasi badminton tournament ama langjing da leiba CRPF Group Center da hokre. Group Center asina sinduna pangthokhiba tournament aduda Manipur amadi Nagaland gi IG Randip Datta Manipur amadi Nagaland gi Ladies Welfare gi Regional Head Ritu Datta yauna Group Center asigi makok thongba official kaya su saruk yaki.